Chief Minister Yumnam Khemchand Jiribam Kangpupi Sanapati Amadi Ukrul Chatkraba Matung Me Tara Mangada Churachandpur da Chalaba Yai Hairi Mahaki Khongchat asi state asida thokliba chahi ahum faraba irang asi loishinduna ing tappa puraknabagi pandamda chatkadabani hairi adubu Khongchat asigi chapchaba confirm oidrabasu CM saba hokre hairi nakalamaromda CM na Churachandpur da lakadoriba asi kuki miyambo usittabani haina laugadabani haiba wafam shu group ta yaudaba United Kuki National Army gi charol amana hairi CM gi Khongchat asi namfuda peace lakna bahonabani haina maral siraduna masida thorakpa afafata pomba CM asana pujagadabani haina section warol thamlakli loinana Kuki National Organization KNO amasung Jomi Reunification Organization ZRO nasu Chief Minister Yumnam Khemchand gi Churachandpur Khongchat ta saruk yadanaba amatoina warep lokrai warep asingarang ZRO gi President gi yumda pangthokiba mifam amana lepna khibani hairi Nakalamaromda CM Secretariat ta Impact News na hiramasi matang da pau faungnaba matamda CM Churachandpur da chatpagi wafam laite hairakli